State asida ngasidagi numit mangani Akanba Maong Da Akhak Arao Yaoba Nungsit Thengnaraba Yabagi Oithokpa leibana Indian Meteorological Department IMD na district kharada orange alert laothokhre. IMD ki report asina hai Manipuri ki tongan ba mafamda hayengdagi lakliba July mari fauba Akhak Arao Yaoba Akanba Nong churaba yai. Senapati district ke tongan ba mafam singda hayeng Akanba Nong churaba yana leibadagi orange alert ase district pumbada laothokhibane. Senapati district ki oina nong kan chuba sina khudong chadaba yaurabade district asigi helpline number 7628992200 da pau fauraknaba district asigi DC na thadurapa advisory amana khangalakle mathangi numit July anidana Ukhrul district ta Akanba Nong churaba yai Akanba Nonglei nungshit asina maram oiraga uwa amasong yung kaya atik akai yaurakpa yabana miyamna cheksin thaurang lokhatpiyo Lakliba numit mangani asida mafam kharada khudaki oiba ichau thoklaba yana lei ching ningkhaiba natraga landslide thokpa yaba mafam kayada leiriba miyoi singna mangzong nana cheksing thaurang lokhatpiyo braza tabana maram oiraga asok apan natraga asi ana yauba yabana yariba makhai lamhangda leibiganu haina IMD ki report asina makhatana khangalakle